Kangleipak Communist Party PWGMC Unification PRO Singkhai Nganbana Kangleisa Miyam the Zeron Asina Kanganjari Maxina Paonam Laifam Nagamafan Lai Ising Saibigi Mathakta KCP PWG na Athingba Thamlambadu Loop Asida Maxina Paonam Masamak Amasung mahaki Mamaga Loinana Changjaraktuna Amuk Ana Loop na Yadaba Thabak Tawjararoi Haidana Lalle haijaraba matung loop asina Maxina Paonam bu promote tawbiraga pending leiriba haibadi loisindriba film sing advertising social media promotion sing amasung number loiraga release tawdariba film sing amasung meli oiba film adubu produce tawbiriba producer singi financial burden gi khanjaraga amasung nupi masa asigi career gi imung manung gisu khanjaraga Thamlamba Athingba adu handoksere Makha tarakpada Maxina Paonamna film forum da changjaraga khunaina yadaba thabak thauramsing amuk hana tawjararoi haina Lalle haijabagi tanja amasung cheron asina pijari Makha tarakpada Manipur khunai asina yaroidaba maongda rinse namdana foreign trip chatlaga natai sadaba fijon selaga video na chingba social media da thagalakpa amasung Society asina yaroidaba lamchat sajat chalakpa thengnaba tarabadi loop asina ngakpiba ngamloi haibasu cheron asina phongdoksari